ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯂꯩꯃꯍꯜꯒꯤ ꯃꯆꯥ ꯑꯍꯨꯝꯅꯤ ꯑꯍꯜꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯑꯅꯤꯗꯨꯅ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯂꯣꯏꯅ ꯂꯨꯍꯣꯡꯅꯈ꯭ꯔꯦ ꯈꯣꯝꯕꯁꯨ ꯑꯔꯨꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯤ ꯁꯛꯍꯦꯟꯕꯤꯒ ꯂꯥꯡꯂꯦꯟꯒꯁꯨ ꯂꯣꯏꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛꯅ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯇꯅꯤ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯤꯕꯤ ꯑꯔꯨꯕꯤ ꯑꯁꯤ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯑꯃ ꯏꯇꯧ ꯇꯧꯏ ꯉꯁꯤ ꯑꯁꯤ ꯂꯩꯃꯍꯜꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠꯅꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯀꯨ ꯃꯅꯦꯝ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯥ 12 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯡꯕꯟ ꯊꯥ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯅ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯂꯩꯃꯍꯜ ꯃꯍꯥꯛ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕ ꯍꯦꯟꯅ ꯍꯦꯜꯂꯛꯏ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯩꯃꯍꯜ ꯃꯍꯥꯛꯅ ꯃꯪ ꯑꯃ ꯃꯪꯈꯤ ꯃꯪ ꯑꯗꯨꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯗ ꯄꯨꯟꯅ ꯈꯣꯡꯗꯥꯃꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯆꯥꯎꯔꯦꯜ ꯃꯈꯨꯗ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯣꯡꯖꯤꯜ ꯐꯥꯎ ꯀꯥꯟꯁꯤꯟꯗ꯭ꯔꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯟꯅ ꯍꯦꯛꯇ ꯀꯧꯏ ꯂꯩꯃ ꯂꯩꯃ ꯑꯩ ꯍꯜꯂꯛꯑꯦ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ ꯂꯩꯃꯍꯜꯁꯨ ꯏꯈꯧ ꯂꯥꯡꯂꯝꯕ ꯑꯗꯨ ꯐꯗꯨꯅ ꯑꯧ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯑꯩ ꯍꯜꯂꯛꯑꯦꯅꯦ ꯈꯥꯎ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯦ ꯀꯔꯤꯅꯣ ꯑꯗꯨꯅ ꯀꯔꯤꯃꯨꯛ ꯂꯩꯔꯛꯏꯅꯣ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜꯗ ꯍꯩ ꯔꯥꯁꯤ ꯌꯣꯜꯂꯝꯕ ꯅꯪꯕꯨ ꯄꯤꯖꯅꯤꯡꯗꯨ ꯂꯩꯔꯛꯄꯅꯤ ꯅꯍꯥꯟꯗꯁꯨ ꯂꯩꯔꯛꯏꯗꯨꯗꯤ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯅꯍꯥꯟꯒꯤꯁꯨ ꯈꯔ ꯂꯩꯔꯤ ꯌꯥꯝꯅ ꯆꯥꯎ ꯍꯥꯏꯔꯒ ꯅꯪꯕꯨ ꯆꯥꯗ꯭ꯔꯕꯣ ꯂꯩꯃ ꯅꯪꯁꯦ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯁꯨ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯄꯨꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯅꯕ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯐꯖꯅ ꯑꯝꯇꯁꯨ ꯆꯥ ꯊꯛꯇꯦ ꯑꯗꯨꯅ ꯅꯁꯥꯗꯨꯁꯨ ꯌꯥꯝꯅ ꯁꯣꯜꯂꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯁꯤ ꯊꯝꯂꯒ ꯑꯍꯥꯎꯕ ꯉꯥꯛꯇ ꯈꯟ ꯈꯟꯅ ꯄꯤꯖꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯍꯥꯎꯕꯒ ꯑꯝꯇ ꯆꯥꯅꯤꯡꯗꯦꯗ ꯑꯩ ꯑꯦ ꯀꯔꯤꯒꯤ ꯐꯔꯦꯁꯦ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯄꯤꯔꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ ꯉꯥꯏꯈꯣ ꯂꯩꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯎ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯁꯦꯝ ꯑꯃ ꯃꯈꯨꯠꯅ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯂꯩꯃꯍꯜꯗ ꯌꯦꯡꯗꯨꯅ ꯁꯤ ꯃꯁꯤ ꯃꯆꯥꯎ ꯍꯌꯦꯡ ꯑꯌꯨꯛꯇ ꯆꯥꯒꯦ ꯌꯥꯗꯦ ꯍꯧꯖꯤꯛ ꯆꯥꯎ ꯑꯁ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯗꯦ ꯆꯥꯎ ꯍꯥꯏꯕꯅꯤ ꯑꯩ ꯏꯟꯒꯦ ꯐꯔꯦꯁꯦ ꯅꯪꯅ ꯑꯃꯨꯔꯛ ꯁꯤꯛꯑꯣ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯆꯥꯒꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯟꯅ ꯁꯦꯝꯗꯨ ꯑꯃꯨꯔꯛ ꯁꯤꯛꯏ ꯃꯄꯨꯔꯣꯏꯕꯅ ꯁꯤꯛꯂꯕ ꯁꯦꯝ ꯑꯗꯨ ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯁꯤꯛꯏ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗꯨ ꯃꯪꯂꯥꯟ ꯑꯗꯨꯗ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄꯗ ꯂꯩꯃꯍꯜ ꯃꯪꯂꯥꯟ ꯑꯗꯨ ꯀꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯅ ꯀꯞꯈꯤꯕꯅꯤ ꯍꯟꯗꯛꯀꯤ ꯂꯥꯡꯕꯟ ꯇꯔꯄꯟ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯀꯠꯄ ꯑꯁꯤꯃꯗꯤ ꯆꯥꯎꯅꯃꯛ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡꯅ ꯊꯤꯜꯂꯛꯄ ꯍꯩꯔꯥ ꯑꯗꯨꯅ ꯈꯔ ꯈꯔ ꯁꯣꯏꯗꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯈꯣꯏꯗ ꯇꯝꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯈꯟꯖꯩ ꯉꯟꯅ ꯌꯥꯍꯧꯏ ꯑꯔꯨꯕꯤ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯊꯦꯠꯄ ꯂꯣꯡꯎꯞ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯖꯩ ꯉꯥ ꯑꯗꯨꯝ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯒꯦ ꯁꯤꯔꯤ ꯁꯤꯔꯤ ꯃꯍꯤꯒ ꯌꯥꯎꯍꯟꯗꯕꯤ ꯆꯥꯒꯦ ꯀꯩꯅꯣ ꯈꯪꯗꯦ ꯉꯁꯤꯁꯦ ꯑꯣꯟꯊꯣꯛꯅꯕꯨ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤꯅꯤ ꯐꯥꯗꯨꯝ ꯐꯥꯔꯨꯒꯦꯀꯣ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯁꯠ ꯀꯨꯝꯊꯩ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯅ ꯍꯪꯉꯤ ꯑꯦ ꯑꯔꯨꯕꯤ ꯂꯣꯡꯎꯞꯀ ꯄꯥꯏꯔꯤꯕꯗꯨꯅ ꯀꯩꯒꯤꯅꯣ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯃꯃꯥꯏ ꯁꯠ ꯂꯩꯁꯤꯜꯂꯛꯏ ꯀꯩꯅꯣ ꯅꯨꯄꯥ ꯂꯣꯡꯎꯞꯅꯕꯨ ꯁꯥ ꯇꯥꯟꯕ ꯌꯥꯕ꯭ꯔꯣ ꯁꯦꯁꯦ ꯑꯩꯒꯤꯁꯦ ꯉꯥ ꯐꯥꯒꯦꯅ ꯇꯧꯕ ꯉꯥ ꯊꯣꯡꯕ ꯆꯥꯒꯦ ꯆꯥꯅꯤꯡꯉꯤ ꯑꯗꯨꯒꯤꯅꯤ ꯉꯥꯏꯈꯣꯅꯦ ꯉꯁꯤꯁꯤꯕꯨ ꯊꯥꯅꯤꯜ ꯅꯠꯇ꯭ꯔꯣ ꯑꯗꯨꯁꯨ ꯂꯥꯡꯕꯟꯒꯤ ꯍꯣꯏ ꯃꯥꯅꯤ ꯀꯩꯗꯧꯔꯒꯦ ꯏꯆꯜ ꯑꯅꯤꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏ ꯏꯃꯥꯅ ꯍꯥꯏꯕꯅꯤ ꯑꯦ ꯃꯈꯣꯏꯗꯤ ꯌꯨꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯇꯣꯏꯕ ꯀꯩꯅꯣ ꯅꯪꯕꯨ ꯉꯁꯤꯗꯒꯤ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯁꯣꯏꯕ ꯀꯠꯄ ꯍꯧꯔꯗꯕꯅꯤ ꯑꯗꯨꯒꯤ ꯄꯣꯠꯆꯩ ꯊꯤꯜꯂꯛꯀꯗꯣꯏꯅꯤ ꯀꯩꯅꯣ ꯏꯁ ꯊꯧ ꯂꯩꯇꯅ ꯑꯣꯟꯊꯣꯛꯅ ꯊꯧꯊꯤꯕ ꯁꯥꯏꯗꯀꯣ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯃꯈꯣꯏꯅ ꯄꯣꯠꯆꯩꯒ ꯑꯃꯨꯛ ꯊꯤꯜꯂꯛꯅꯤꯡꯉꯤꯕꯗꯨꯅ ꯅꯠꯇꯦ ꯃꯈꯣꯏꯕꯨ ꯇꯟꯗꯦ ꯍꯥꯏꯕ꯭ꯔꯅꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛ ꯇꯧꯕꯅꯤ ꯁꯥꯒꯩ ꯑꯣꯏꯈ꯭ꯔꯕ ꯅꯤꯉꯣꯜꯁꯤꯡꯅ ꯃꯈꯣꯏꯅ ꯉꯝꯖꯕ ꯍꯩꯔꯥ ꯈꯔ ꯃꯄꯥꯝ ꯂꯝꯗꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯃꯐꯝꯗ ꯀꯠꯆꯕꯅꯤ
ꯃꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤꯅꯦ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯏ ꯀꯔꯤꯒꯤ ꯇꯉꯥꯏ ꯐꯗꯕ ꯀꯔꯤꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯧ ꯂꯩꯇꯕ ꯃꯈꯣꯏꯅꯅꯦ ꯊꯧ ꯂꯩꯇꯕꯒꯤ ꯑꯗꯨ ꯄꯪꯇꯧ ꯃꯇꯧꯅꯕꯅꯤ ꯊꯕꯛ ꯁꯤꯠꯅꯕ ꯊꯕꯛꯅꯤ ꯑꯩꯅ ꯏꯃꯥꯗ ꯃꯈꯣꯏꯅ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗꯅꯦ ꯂꯥꯛꯀꯅꯨ ꯈꯔ ꯍꯥꯏꯈꯣ ꯍꯥꯏꯅ ꯏꯃꯥꯗ ꯍꯥꯏꯈꯤꯕꯅꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯥꯗꯨꯕꯨ ꯃꯈꯣꯏꯅꯤꯗ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯕ ꯖꯥꯠꯂꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯇꯥꯌꯣꯟꯅꯕ ꯋꯥꯐꯝ ꯑꯗꯨꯗ ꯈꯣꯝꯕ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯑꯔꯨꯕꯤ ꯇꯥꯌꯣꯟꯅꯔꯤꯕꯁꯦ ꯃꯈꯣꯏ ꯅꯠꯇꯦ ꯅꯪꯅꯤꯅꯦ ꯅꯪ ꯏ ꯑꯩꯗꯤ ꯀꯔꯝꯅ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕꯅꯤ ꯅꯪꯒꯤ ꯅꯄꯥꯝꯒꯤ ꯁꯥꯒꯩꯗꯨꯁꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯤꯁꯛ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯩ ꯑꯃ ꯂꯩ ꯑꯃ ꯀꯠꯀꯦ ꯍꯥꯏꯕꯗꯤ ꯅꯪ ꯈꯟꯗꯦꯅꯦ ꯃꯁꯤ ꯆꯠꯅꯕꯤꯅꯤ ꯃꯤꯌꯥꯝꯅ ꯇꯧꯅꯔꯤꯕ ꯃꯁꯤꯕꯨ ꯊꯧꯑꯣꯏꯗ꯭ꯔꯤꯕ ꯈꯣꯡꯒꯥꯎꯅꯔꯤꯕ ꯅꯪꯗꯤ ꯇꯥꯌꯣꯟꯅꯩ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ ꯁꯤꯈ꯭ꯔꯕ ꯃꯈꯣꯏꯗꯤ ꯁꯤꯈ꯭ꯔꯦ ꯂꯥꯏꯑꯣꯏꯈ꯭ꯔꯦ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯒꯗꯧꯔꯤꯒꯦ ꯆꯥꯅꯕ ꯍꯩꯔꯥ ꯀꯔꯤꯒ ꯇꯧꯔꯤꯕꯒꯦ ꯃꯈꯣꯏꯅꯕꯨ ꯅꯣꯡꯃꯇ ꯑꯩꯈꯣꯏꯅ ꯑꯁꯤ ꯌꯧꯅ ꯂꯩꯇꯕꯁꯤꯗ ꯁꯤꯃ ꯆꯥꯎ ꯍꯥꯏꯅ ꯂꯩꯔꯩꯄꯥꯛꯇꯒꯤ ꯀꯔꯤ ꯄꯣꯠꯁꯛꯄꯨ ꯇꯨꯞ ꯂꯥꯎꯅ ꯃꯥꯂꯦꯝ ꯂꯩ ꯑꯁꯤꯗ ꯊꯥꯗꯕꯤꯔꯛꯄꯒꯦ ꯆꯠꯅꯕꯤꯁꯦ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕꯅꯤ ꯑꯁꯤꯒꯨꯝꯕ ꯆꯠꯅꯕꯤꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦ ꯃꯤꯅ ꯐꯅ ꯄꯣꯠꯆꯩ ꯊꯤꯅꯔꯕꯁꯨ ꯏꯄꯥꯝꯗꯅꯦ ꯑꯩꯗꯤ ꯄꯣꯠꯅꯥꯝꯇ ꯊꯤꯜꯂꯣꯏ ꯑꯗꯨꯒ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯅꯤꯉꯣꯜ ꯑꯅꯤꯗꯨꯁꯨꯅꯦ ꯌꯨꯝ ꯑꯁꯤꯗ ꯄꯣꯠꯅꯥꯝꯇꯅꯦ ꯑꯩꯈꯣꯏꯗ ꯀꯠꯅꯅꯕ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯍꯩ ꯍꯦꯟꯃꯜꯂꯤ ꯂꯩꯇꯣꯟꯅ ꯁꯔꯨ ꯄꯥꯟꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯅꯪꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯗꯣ ꯍꯦꯟꯃꯜꯂꯤ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯅꯪꯗꯤ ꯆꯠꯅꯕꯤꯁꯤ ꯌꯥꯎꯗꯦꯅꯦ ꯑꯌꯨꯛꯁꯤꯗ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯀꯩꯅꯣ ꯋꯥ ꯉꯥꯡꯅꯕ ꯁꯤꯟꯕ ꯍꯧꯕꯁꯤꯕꯨ ꯑꯩꯅꯔꯣ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯇꯥꯆꯧꯅꯔꯣ ꯅꯪꯒꯤ ꯅꯑꯣꯡꯗꯨꯗ ꯍꯥꯏꯗꯕ ꯌꯥꯗꯕ ꯑꯩꯒꯤ ꯌꯣꯡꯁꯤꯅ ꯀꯩꯗꯧꯔꯕ ꯅꯪꯅ ꯉꯁꯤ ꯄꯨꯈ꯭ꯔꯤꯗꯩ ꯉꯥ ꯐꯥꯗꯧꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯑꯦ ꯉꯥꯕꯨ ꯀꯩꯗꯧꯅꯤꯒꯦ ꯆꯥꯅꯕꯅꯤꯗꯅ ꯍꯣꯏ ꯆꯥꯅꯤꯡꯉꯦꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯦꯗꯅ ꯍꯩ ꯅꯣꯡꯉꯨ ꯀꯥꯏꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯃꯨꯁꯣ ꯏꯃꯥ ꯎꯔꯕꯗꯤ ꯁꯣꯏꯗꯅ ꯋꯥ ꯑꯃꯨꯛ ꯊꯣꯛꯑꯅꯤ ꯀꯔꯤꯅꯣꯗ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯟꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤꯁꯦ ꯌꯦꯡꯁꯤꯟꯕ ꯌꯦꯠꯄꯒꯤ ꯅꯠꯇꯦꯅꯦ ꯑꯔꯨꯕꯤ ꯌꯦꯠꯂꯤꯕꯁꯤꯕꯨ ꯌꯦꯠꯄ ꯅꯠꯇꯦ ꯈꯪꯖꯗ꯭ꯔꯦꯗꯤ ꯑꯩ ꯅꯨꯄꯥ ꯅꯤꯡꯉꯝꯃꯤ ꯍꯥꯏꯗꯨꯅ ꯄꯪꯇꯧꯗꯤ ꯇꯧꯒꯅꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯗꯨꯅ ꯑꯝꯇ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯩꯒꯤꯗꯤ ꯉꯥ ꯐꯥꯐꯝ ꯊꯣꯛꯄ ꯐꯥꯔꯅꯤ ꯃꯁꯤꯗ ꯊꯤꯡꯕꯒꯤ ꯃꯔꯝ ꯀꯔꯤ ꯑꯣꯏꯕꯒꯦ ꯑꯔꯨꯕꯤ ꯅꯪ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯏꯃꯥꯅ ꯉꯥꯡꯕ ꯋꯥꯁꯨ ꯅꯪꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯠꯇꯅ ꯂꯥꯟꯅ ꯑꯗꯨꯝ ꯃꯈꯜꯂꯤ ꯏꯃꯥꯕꯨꯁꯨ ꯅꯪꯅ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯍꯦꯔꯥ ꯃꯈꯣꯏ ꯇꯥꯆꯧ ꯑꯗꯨꯝꯅꯗꯤ ꯍꯥꯏꯅꯨ ꯑꯩꯕꯨ ꯑꯗꯨꯛ ꯌꯧꯅ ꯐꯠꯇꯕꯤ ꯇꯥꯍꯟꯒꯅꯨ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥ ꯆꯨꯝꯗ꯭ꯔꯕ ꯀꯗꯥꯏꯗꯒꯤ ꯆꯨꯝꯕꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯅ ꯏꯃꯥꯒꯤ ꯋꯥ ꯄꯨꯁꯤꯜꯂꯛꯏꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯍꯥꯏꯒꯦꯁꯦ ꯅꯪ ꯇꯥꯎ ꯃꯁꯤ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯉꯁꯤ ꯑꯁꯦ ꯂꯥꯡꯕꯟꯒꯤ 14ꯅꯤ ꯄꯥꯟꯕ ꯇꯔꯄꯟ ꯍꯧꯕ ꯅꯨꯃꯤꯠꯅꯤ ꯃꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯈꯪꯂꯒ ꯑꯩꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯅꯪ ꯑꯁꯦ ꯌꯨꯝ ꯑꯃꯒꯤ ꯃꯧꯅꯤ ꯍꯥꯏꯕꯗ ꯉꯛꯇꯕ ꯉꯝꯗꯦ ꯂꯥꯏꯗꯟꯒꯤ ꯊꯕꯛꯁꯨ ꯅꯪꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯦꯛꯇ ꯇꯤꯟꯈꯦꯠꯂꯤ ꯑꯔꯨꯕꯤ ꯃꯁꯤ ꯑꯐꯕ ꯑꯃꯗꯤ ꯅꯠꯇꯦꯀꯣ ꯃꯗꯨ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯊꯕꯛꯁꯤꯗ ꯑꯩꯅ ꯊꯥꯖꯒꯗꯕ ꯇꯧꯒꯗꯕꯁꯨ ꯅꯠꯇꯦ ꯉꯁꯤꯁꯤ ꯏꯃꯥꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯆꯥꯛꯂꯨꯛꯁꯨ ꯀꯠꯅꯤꯡꯉꯦ ꯍꯥꯏ ꯉꯥ ꯍꯥꯞꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯃꯁꯤ ꯆꯠꯅꯕꯤꯅꯤ ꯆꯥꯛꯈꯨꯝꯗ ꯉꯥ ꯄꯨꯁꯤꯟꯗꯨꯅ ꯊꯣꯡꯕ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯌꯥꯔꯣꯏ ꯑꯣ ꯃꯈꯣꯏ ꯇꯥꯆꯧꯅ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯋꯥꯀꯣꯏ ꯁꯨꯗꯅ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯗꯨꯅ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯕꯁꯤꯒꯤ ꯑꯣꯏꯔꯦ ꯃꯥꯅꯤ ꯑꯔꯨꯕꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯉꯥꯍꯩꯗꯨ ꯆꯥꯔꯅꯨ ꯑꯩ ꯍꯌꯦꯡ ꯐꯥꯕꯤꯒꯦ ꯑꯗꯨꯒ ꯅꯪ ꯄꯦꯟꯅ ꯆꯥꯎ ꯀꯩꯅꯣꯗ ꯑꯩꯗꯤ ꯉꯁꯤ ꯉꯥ ꯆꯥꯒꯦꯅ ꯈꯟꯈ꯭ꯔꯕꯅꯤꯅ ꯆꯥꯗꯕꯁꯨ ꯌꯥꯔꯣꯏ ꯑꯩꯗꯤ ꯆꯥꯒꯅꯤ ꯑꯩꯗꯤ ꯉꯥ ꯐꯥꯒꯅꯤ ꯅꯪꯕꯨ ꯂꯝꯍꯦꯟꯅꯨꯗ ꯃꯁꯤꯕꯨ ꯂꯝꯍꯦꯟꯕ ꯆꯤꯡꯕ꯭ꯔꯅꯦ ꯆꯍꯩꯗꯕ ꯅꯨꯃꯤꯠꯇ ꯆꯥꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯃꯗꯨ ꯑꯐꯕ꯭ꯔꯣ ꯅꯪ ꯑꯃ ꯌꯥꯝꯅ ꯇꯥꯌꯣꯟꯅꯩꯀꯣ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯆꯠꯅꯕꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯦꯗꯅ ꯅꯣꯡꯃ ꯄꯥꯟꯕ ꯃꯄꯟꯅꯤ ꯄꯥꯟꯕ ꯇꯠꯅꯕ ꯅꯨꯃꯤꯠ ꯊꯥꯁꯤ ꯃꯥꯏꯀꯩ ꯑꯁ ꯃꯁꯤꯗ ꯀꯣꯛ ꯊꯥꯗꯕ ꯍꯧꯅꯗꯦꯁꯦ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯏꯁꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯔꯣ ꯑꯩꯗꯤ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯑꯗꯨꯅꯅꯦ ꯉꯥ ꯐꯥꯔꯒ ꯊꯣꯡꯂꯒ ꯆꯥꯔꯅꯤ ꯑꯗꯨꯗ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯅ ꯉꯁꯤ ꯊꯣꯡꯒꯗꯧꯔꯤꯕ ꯉꯥ ꯑꯁꯤꯗꯤꯅꯦ ꯅꯤꯉꯣꯜ ꯑꯅꯤꯒꯤ ꯁꯔꯨꯛꯇꯤ ꯌꯥꯎꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯂꯣꯡꯎꯞ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯈꯣꯝꯕꯅ ꯂꯥꯎꯏ ꯍꯩ ꯃꯁꯤ ꯀꯌꯥꯗ ꯂꯝꯍꯦꯜꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯀꯥꯏꯈꯣꯏꯅꯦ ꯅꯪꯕꯣ
Ima ladi wa soidan thoni ne Arubi hey masi ta da kai satkri mathan ta haise masi ki nupi si karam nupi no asuk yamna wakhal ta da ba imung ase kari nom di tawrabani asigi lai ki numit asida mahang na tawri basi bu kari no haibani pari bra phatabra ai wakhal gam ta tajada mahak su imung de sanki Arubi na masin da soli aina bu thabak ama tawge na khalak labadi ne makhoi gi mama masa makhoi ani sini hekti yela dabani ai di bako kari ningola ni do ngasi la ka ni haiba adusu lai da katna ba posai puraga kari gi lai da posai katba muda production ai tawge khongpak asini hekta kawge khangoi jado kanade nga zawa mudum phadoke aduga ithanda sa thoke ko asi haiduna mapi siamduna mahak longum adu makuna paiduna pukri da kumthai aini singchukwa kumbada nga khradi adum sabani asuba matang hek pharabadi kaya da nungai ne kari gi lagi numit chani di chani dana makha tana nga phana bu khonai kasin somsida leibra karino kadai kadai leikrab nga du khang halake kasin somsida leibra karino kadai leikrab nga no ni leide ni mase amata pharabdin tawbane ba isi longop aduna up-up-tuna nga phana ba kanu honai mana sumna pukrida nga phana ba hona ringai tanja sida thongal de lei mahal sang lei masi tombi gi manakta salubani mamai hek lei thorakpada pukri duda mamau na pina nga phana ba kumdun leiri badu hek urami madu ubada mana imoi bema nangi dubu nga phagi tawribra mama nang nakpadu de khumi hoi ma ngasidi nga saragum sine tarpon hobo numit ka oire kaya nungaite haye oina pharga sarudana kainoi ma isa se sopa makai pukris da kumduna nga talibani aduga nga sarunu bu kaino ngasidi nungai chene hoi ma aidi sadawri leimal na pukri manak aduda sangsinduna pukri singkaise loina nairi ne nangbo naijabadi kaino aigi se nga phari ne phari ba horena sansing aduna purak ba hai leito langban hai soi siamduna pukri sida thada ga doribani ne nangna sumni ising se loina nei khairabadi amata yaroi ne he raima wayam nang biraka nga nga phadabani lungop sinne he uglakani ko mamang na bigi wahai asida makhut kubak aduna mathabak ta yeizaduna hai hari hari mama aingondabu asumna wahai bu ngamine mase hai tabani kaino aduda buta jage haina inakta sangaktuna wa ngangbirariba natro hai aina ngangli basi mirol ni ngasigi numit asimadi laigi numit nga gumbado chagum si haina haibani masibu yadabro kanagi laino ekhoi swaida laiga mata leite hai hai den henangbo adum na hai den hai tabani aduga ima aina suhana ima da haijaki baduni ngasi langban gi kaino numini kaina ningol singna masidagi hek laklaba aina kaidau geng sumna laklabdi mapaido adudi natadana laida kanaba kaina hairaga pudun laklaba aibu phate hainuko aida haijari sini mamang nupi asi karamba miyoino haiba mahak sukhangi mamang nupi asi karamba miyoino haiba mahak sukhangi mamang nupi bu phaning bana wa kaya haijai adubu mana haibu wa pumnamak asi mamang nupi na amata tade hai ima wa haike naku aduna leikidabado sahi ani ahum tangai aina lairaba oirubana magidamak luk hauduna laida saklena makat pasungamte ngasigi numit asida nga yaudana insang mathe langduna layoi kraba magi mapamda katke haidana imana ningbagini ne kanagi lukatpano ai khangde chapam thokpu sagari nga haibase mi aikhoina sanabani ima wayam ngangbiranuda taningdeba leimal mahak upai leitre mana wa fana yamna hairabasu mamong nupina tabigani haiba mahak khantre tasengna numit asimadi yamna sengna tawduna maburoibagi mafamda haisoi salukka saningbani adubu phangani haiba mahak thajatre mamai leiduna mahak makhong thangduna thokre arubina mamabu yengduna haijahawi kari thoi haidun tawdu sai mawadu sikrabdi sikre chahi ani humdi pharidana nga sabu yaroi kaina aisibu nang yamna kina sakataba miraba haina longum aduna amu thok laun upi
Maduda tan charduna ngazaw mahik mahang upli. Maithong na mumonok na. Nga madi yawre. Asiyahay doon na makut yetu hekto humzili ngazaw masang doon layramni. Tas, kamdaw ya. Nungay rita. Nga si sawi niya. Patsana sabi yarani. Mapi aswat paduga mahak matanda toklaw na kakali. Aduga mayum tam na sali. Sumanga duda lungub aduda manaparak pa nga do taming. Lay mahal di. Mamang nupigi matawdo ubada wadi matahaysa bangamzada matamoy adudi tasig na nungay chay. Arubina nga aduda yeng do nahaysay. Nga siya na siyam lagi. Aduga kone ruzaragi. Maninga domda mahak nga aduba siyam na bahay duna kanahunay. Tanza siya lang lensu makudakaw mayanduna mapamda lakini hayduna haraw-haraw na laksay. Sagayon ba kuidriba ningol na mapamda lakning ba asidi karidaba hayrugani masihaw na sani. Nung padok lakbani masumta na kitha dun higdalay. Mayum ado ubada magi thamoy na kaya haraw zariba. Sumang na lepto na mamabo kausay. Ima! Ima! Ay lae! Ho imaw! Ay lae! Masagi konjel tabada lay mahaldo haraw na mapana tuna tuglay. Masana bigi sakta madubu ubada nunghay dabu pumna makaktok na maithong da mamonok na. Isa laklida na parida nang mukam dawrige anaye ka amata yawdaba natro. Yawdi yema ado isiri lakrabo. Laktri nang nahali. Langlen mana purapo posay makaydo manggol aduda thamge hayduna. Ima, sisi tamlage ko. Hek yeng tharui manggol aduda samna yamna taadu layribadu uraduna mamada hay. Ima, manggol kaise wahamda sitrabo taysibo. Samayam tarisibo. Inamadi, inamana sitabro. Ihe, masu hek sitbado kauramlani ni tawrisi. Imasu ngantana ko isin heksin dun layruraba. Yani, ima sitoke. Imong da fatsang duna sumsit ama paiduna thoglay. Aduga manggol adu waisit na buhonay. Langlen na manggol adu kratap na. Ima, hausiksu inamagi matawdo. Kasi pa hongjibra. Ahanagi dugum na adu magtawribra ba. Hay, tumina layro. Nangi kawdo somda thamuse. Somse sitlabani. Makuta pariba kaw adu nakalda thami. Layriba manama asi karama makalgi nupino haybasi ningol oiriba makoy aninasu masak muna khangi. Ningol oirubana wamta hairubadi ngamde. Adubu mabu manamani haina khanduna matam pumnamagdadi wakhaldo iphada phadokne. Lay mahal na waisit na sina. Imung de sanglo phane kaido hongdokluro. Ima, ay soyse ayna soyrage. Pirolamu hongdoklaruyge. Nasibu soyhange. Yani ma. Asiyahay na mahang imung de sangi lay mahal na waisit lawi. Langlan na yena kadom de hek toklubada yena kamaning adomda manam mana makuta thanga mapaiduna nga semdo layribadu hek urure mana hay. Inama kay ngano sembiribadu ba? Masida Rubina mamaydi laythokta na kumi. Thongaga sagi tawba. Kayno ay siba. Imana de ngonda nga yawdabi chai sang phajana langlaga layoy kraba pabungi maphamda katkani hayna. Pabung na laikhidabasu kuichi. Inamana tawbiribasibu. Handamukti mamaydu sa laythorakduna. Henga, nang kari khangi. Ha? Kanagi layda sa isang katbano. Nang makayam inakairakun mo masano. Ha? Nang naral kayam layrage ba nangsi? Inamana haybiri wapamdo. Onari. Ay nahaysabadi. Imana layoy kraba pabungi mapamda. Jaluk amatang oirabasu. Kumasigi katpapamni. Nga yaw buta hoydi. Adugini. Hayang nga. Nang haypayam sano. Ko, haypayam sano harisini. Nga siya. Ay nasani nga haytuna thong doribani. Ay ngunde wangang ka no. Langlan mahakta siyang nasaw ningling. Yung masida ningol oy na layringi matam adudadi. Manamagi mapamda kaya thoy na wahay bangamzade mahak. Adu ba hausikti hayba yare hay na kando na hay. Heray nama. Matang matam hayba malay. Ngasigi numit asi natrabadi inamagi nga do isa magsataba yadrabra. Saningli kusi, saningri ikha. Kaino, nang nasida hayningli base. Masaka mamong nupiga na maninga dom na lang na badu tarado na lay mahal maninga thun na thoglay. Mana hay. Hay, kay daw na rin. Langlen na mamada. Ima, inaman na tawri ba sibu karino? Nasigi sa isang sidi,
nga yaure haibdai ne Langlen makha tarano nanamana tawningbado tawjarasani kaino haidu ima yumasibu mana palabro ima ma isau sauna leiraga mana sumni hekta kusirasi tawba yabraba Arubina sat haire kaino ngang nang hairido ha nang nai tu karino ba laknabadi tumina ko mareyo aina tawba thabakta ne yamna kuting jalakana inama yumaside ima ma isau sauna leiribanina thabak ama tawbada imagi wahana tapam thoktabra I mana kari oiduna aina tawge khanba thabakki wabu mangona tanadoriba hongam jaroi ningol oiringaida mapam lamdamda panglei maireibadi mayabani adu boinama sagai amadi hekting shrama tamadudagiri yumbalon haribu satnabi sinu punduna thabak khuding tawgadabani thawgai khudimak panggadabani aina haijaribu wase aigi thaki hanamadane haiba ai khangsai ifamdagi mari leinaba kanagumba mana setok tu sakraba kanana nugai bangam gani pabung duna ekoi pumnamak ase taibang da phon birambani ngasi si matangdi layoi kraba magi maphamda imana pamjari basi matang tawbi badi yaidana nangi tu gumu wado ai tabu pamde inamagi lariba pabung aduna laiba kinongdamdagi sena khaina khiba thokpada inamana asu khoijingna chaning liba nga sibu chaba ngamgadrane mi amana sikra matungda nami kharani di sagai duda nga hen bai base hongna sani asiba magi thoramda nga yawa hongna brane imana thamoi singna kaningi ba simatangdi asiga kalanbada yaidana Arubi do yamna sauna pu awgatli aduga maningdo onsinduna imana na saningol ani subise ngasi yumna kawbiri base aingonda asumna wa ngangnabra leimahal na masanupida bema yari toklo imungdi sako Maning adudagi khomba makutta laton anikak paiduna lai masal atombi ubada sangsinduna Langlen kayang kuiraba lakpa nasibu lakrabro mabungda yengduna taso nangama isaw saw na leiraga asigi numit asida imagi maning thunganda baibase nasalagi thakmoina yam nungaisani kaino nang na haribudubo makutuna makada tinduna masikarino masiro imagi apamba nga asiambadu ubada khombana magi nupido onsinduna Arubi aina tawganu haina hairaga nangdi dum tawraba kaino aina tawni haidudi ngasigi numit asimatangdi nga hensi haina aina nawon haiba natro karigi henba hauji ai nga siamba loire aungta iruzarukhige aduga ne nga si thongnaba asi haiduna nga asiamba yawba kompaktu ta paiduna chakhumda pusili aduga thammi aduga mahak iruzage haiduna mapal adumna thokre Langlena mabungda Tajo ayam nungaite Langlen nanamagi sajalisat nakhoinu sena khangliba natro masi pumnamakse tasawne inamada karisu tawba ngamdabagini inamana tasawbugidi adunabu asumna mana maning tawba ngambani taso nasalai khoidi ipureba yam kina hangoina sane inim ikugi maphamda hangana wangangte masibu mawamagi sajalisat natabrani inamasina karamba Langlen nangi tasawsu pumnamakhangi pumnamakhangba sinaro imagi thamoibu ngasi asiyungna sokhalibase asumna makoy hum wari kaya sanari wa kaya ngangnari Arubisu pidol adu singkhat makuta phadi du mapaiduna thongradu da kumthai iruzana balaknai jam hekta saithai tanja sida saghen bisu makuta khawma yanduna heksanglai mana thongrada tongduna iruzari budu he uraduna mana inama karina thongrada tongduna hekta saithari budu Arubi mamaidu sat ontokduna he kaino saghen bina sangsinduna inamana tawrisa haiba ho aigi se iruzari bane namitu udraba inama ngasi ase tarban hobo numit thanil numit asidagi thasi phawbadi sagai magi mongna thongrada kumduna iruzanati phatti haina alsingna hainai aduga inamani hekta lubasibo magi waisi tabada Arubi di khangsaw sawi nakhoina tiranauna engona so yam nai pa sari sibu kari gino ho aigi di ining tawning buda tawriba aini iruzaba sibo yengsil haibani kaino khangde oiba inama bu yengsin bagi wa nateda adu khangbiyo haina haijabani
ꯍꯣꯏ ꯌꯥꯔꯦ ꯈꯪꯉꯦ ꯆꯠꯂꯣ ꯁꯛꯍꯦꯟꯕꯤ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯌꯨꯝ ꯇꯝꯅ ꯆꯪꯏ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯏꯃꯥ ꯂꯩꯃꯍꯜꯒ ꯂꯥꯡꯂꯦꯟꯒꯁꯨ ꯊꯣꯛꯂꯛꯏ ꯂꯥꯡꯂꯦꯟꯅ ꯏꯆꯦ ꯍꯩꯃ ꯂꯥꯡꯂꯦꯟ ꯅꯪꯗꯤ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯕ ꯂꯥꯛꯄꯗ ꯉꯥꯏꯔꯤꯗ ꯏꯆꯦ ꯈꯣꯝꯕꯁꯨ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯊꯣꯛꯂꯛꯏ ꯁꯛꯍꯦꯟꯕꯤꯅ ꯇꯥꯖꯧ ꯑꯩ ꯂꯥꯛꯏ ꯈꯥꯎꯗꯣ ꯊꯝꯃꯤ ꯈꯣꯝꯕꯁꯨ ꯃꯈꯨꯠꯅ ꯄꯥꯔꯤꯕ ꯂꯥ ꯑꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯝꯃꯤ ꯂꯥꯁꯤ ꯂꯩꯔꯤ ꯂꯩꯃꯍꯜꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯑꯗꯨꯗꯤ ꯁꯛꯍꯦꯟꯕꯤ ꯍꯩꯁꯣꯏ ꯑꯁꯤ ꯁꯣꯏꯕ ꯍꯧꯔꯣ ꯊꯦꯡꯈꯤꯅꯤ ꯂꯥꯡꯂꯦꯟꯅ ꯑꯩꯁꯨ ꯌꯥꯎꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯄꯨꯟꯅ ꯍꯦꯛ ꯇꯧꯃꯤꯟꯅꯔꯣ ꯑꯔꯨꯕꯤꯁꯨ ꯌꯥꯝ ꯁꯥꯎꯅ ꯖꯝ ꯑꯃꯨꯛꯇꯪ ꯆꯥꯏꯊꯔꯒ ꯃꯐꯤ ꯐꯅꯦꯛ ꯑꯆꯣꯠꯄꯗꯨꯒ ꯃꯆꯨꯝ ꯇꯞ ꯇꯞ ꯇꯥꯕ ꯃꯈꯩ ꯍꯦꯛꯇ ꯀꯥꯈꯠꯂꯛꯏ ꯁꯨꯃꯥꯡ ꯇꯝꯅ ꯂꯥꯛꯏ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨꯕꯨ ꯎꯕꯗ ꯂꯩꯃꯍꯜ ꯃꯍꯥꯛ ꯋꯥ ꯉꯥꯡꯂꯣꯏꯒꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯏꯔꯨꯖꯕ ꯆꯠꯄ ꯃꯇꯝꯗ ꯍꯣꯡꯗꯣꯛꯅꯕ ꯅꯐꯤ ꯐꯅꯦꯛꯁꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯖꯤꯟꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯋꯥ ꯂꯧꯗꯕꯁꯤꯕꯣ ꯑꯔꯨꯕꯤꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯈꯨꯝꯃꯤ ꯍꯣꯏ ꯏꯊꯧꯅꯦ ꯆꯣꯠꯅ ꯀꯥꯅꯤꯡꯉꯤ ꯀꯥꯔꯛꯀꯅꯤ ꯀꯪꯅ ꯀꯥꯅꯤꯡꯉ ꯀꯥꯔꯛꯀꯅꯤ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯍꯩ ꯇꯧꯍꯩꯗꯦ ꯍꯥꯏꯕꯅꯤꯅꯦ ꯅꯨꯄꯤꯅ ꯁꯣꯠꯅ ꯁꯣꯠꯅ ꯃꯁꯥ ꯇꯩꯊꯣꯛꯇꯅ ꯃꯐꯤ ꯑꯀꯪꯕ ꯍꯣꯡꯗꯣꯛꯇꯅ ꯌꯨꯝꯗ ꯀꯥꯕꯁꯦ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯄꯨꯟꯁꯤ ꯇꯦꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤꯅꯦ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯃꯤ ꯄꯣꯠꯂꯣꯏꯕ ꯃꯇꯝꯗ ꯈꯛ ꯁꯦꯠꯂꯤꯕ ꯅꯐꯤ ꯑꯗꯣ ꯏꯁꯣꯠ ꯁꯣꯠꯅ ꯌꯨꯝꯗ ꯀꯥꯅꯕꯅꯤ ꯐꯠꯇꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯪꯅ ꯈꯟ ꯇꯧꯗꯣꯔꯤꯕꯁꯦ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯀꯔꯤꯅꯣ ꯏꯃꯥ ꯅꯈꯣꯏꯕꯨ ꯅꯊꯧ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯑꯣ ꯉꯥꯡꯉꯨꯔꯅꯨ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯔꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯂꯩꯃꯍꯜ ꯇꯨꯃꯤꯟꯅ ꯂꯩ ꯁꯛꯍꯦꯟꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯗ ꯍꯥꯏ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗꯒꯤ ꯀꯣꯝꯄꯥꯛ ꯑꯁꯦꯡꯕ ꯑꯃꯇꯪ ꯄꯨꯊꯣꯔꯛꯑꯣ ꯍꯩꯁꯦ ꯁꯣꯏꯕ ꯍꯧꯔꯁꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯀꯣꯝꯄꯥꯛ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯃꯆꯤꯜ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯩꯗꯨ ꯁꯣꯏꯅꯕ ꯍꯣꯠꯅꯩ ꯑꯔꯨꯕꯤꯁꯨ ꯑꯆꯣꯠꯄ ꯃꯐꯤꯗꯨ ꯑꯀꯪꯕ ꯑꯃꯨꯛ ꯍꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯑꯆꯣꯠꯄ ꯃꯐꯤ ꯑꯗꯨ ꯐꯖ꯭ꯔꯪ ꯐꯥꯎꯕ ꯀꯟꯗꯅ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯗꯣꯛꯏ ꯂꯥꯡꯂꯦꯟꯅ ꯃꯆꯦꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏ ꯌꯦꯡꯉꯨꯅꯤ ꯏꯆꯦ ꯃꯐꯤ ꯑꯇꯨꯝꯕꯁꯤꯐꯥꯎ ꯑꯃꯨꯔꯛꯇꯪ ꯄ꯭ꯔꯪ ꯂꯥꯎꯅ ꯀꯟꯊꯣꯛꯇꯦ ꯍꯥꯏꯕꯅꯤ ꯍꯦꯛꯇ ꯐꯧꯗꯣꯛꯏꯃꯤ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯧꯅꯣ ꯇꯧꯍꯩꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯗꯨꯅꯤ ꯈꯣꯝꯕꯅ ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗꯒꯤ ꯂꯥꯛꯈ꯭ꯔꯁꯨ ꯍꯦꯛꯂꯨꯔꯦ ꯑꯗꯨꯒ ꯃꯗꯨꯕꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯔꯨꯕꯤꯅ ꯃꯥꯡꯒꯣꯜ ꯑꯗꯣꯝꯗ ꯃꯃꯥ ꯍꯦꯛ ꯂꯩꯁꯤꯜꯂꯛꯄꯗ ꯅꯤꯡꯒꯣꯜ ꯑꯅꯤꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯩꯁꯣꯏ ꯁꯣꯏꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯏ ꯈꯣꯡꯂꯩꯊꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯠ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯍꯥꯏ ꯍꯩ ꯅꯈꯣꯏꯗ ꯀꯅꯥꯅ ꯍꯩꯁꯣꯏ ꯁꯣꯏꯌꯨ ꯍꯥꯏ ꯁꯛꯍꯦꯟꯕꯤꯅ ꯇꯞꯅ ꯏꯅꯝꯃ ꯉꯁꯤ ꯑꯁꯦ ꯇꯔꯄꯣꯟ ꯍꯧꯕ ꯅꯨꯃꯤꯠꯅꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯩꯂꯩ ꯑꯁꯦ ꯀꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯀꯔꯤꯒꯤ ꯍꯩꯂꯩ ꯀꯠꯄ ꯌꯥꯔꯣꯏ ꯑꯃꯠꯇ ꯌꯥꯔꯣꯏ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯌꯥꯝ ꯊꯨꯅꯅꯦ ꯈꯣꯡꯕꯥꯟꯗꯔ ꯀꯩꯅꯣ ꯍꯨꯗꯣꯛꯂꯨꯁꯣ ꯌꯥꯝ ꯊꯨꯅ ꯂꯥꯡꯂꯦꯟꯅ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯅꯣꯗ ꯏꯅꯝꯃ ꯑꯗꯨꯕꯨ ꯍꯩꯍꯩꯕ ꯋꯥꯔꯣ ꯍꯩꯍꯩꯕ ꯍꯩꯍꯩꯗꯕꯗꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯀꯠꯄ ꯌꯥꯔꯣꯏ ꯍꯨꯟꯗꯣꯛꯈꯣ ꯅꯃꯥꯁꯤꯗ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯔꯤꯒꯤ ꯁꯦꯜ ꯇꯤꯡꯅ ꯄꯣꯠꯆꯩ ꯂꯩꯗꯨꯅ ꯁꯤꯈ꯭ꯔ ꯃꯈꯣꯏꯗ ꯀꯠꯇꯣꯏꯅꯣ ꯁꯤꯈ꯭ꯔꯗꯤꯅꯦ ꯂꯣꯏꯔꯕꯅꯤ ꯁꯤꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯏꯅꯝꯃ ꯃꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯜꯅ ꯂꯩꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯏ ꯌꯨꯝꯗꯨꯗ ꯀꯠꯂꯨꯕ ꯀꯩꯗꯧꯏ ꯁ꯭ꯋꯥꯏꯗ ꯀꯠꯄ ꯌꯥꯔꯣꯏ ꯍꯣ ꯌꯨꯝꯗꯁꯨꯅꯦ ꯀꯠꯍꯧꯋꯦ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯀꯨꯝ ꯑꯃꯒꯤꯅꯦ ꯍꯥꯏꯗꯨꯅ ꯍꯧ ꯇꯧꯅꯅꯦ ꯅꯨꯡꯉꯥꯏꯅ ꯍꯩꯁꯣꯏ ꯁꯦꯝꯍꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗꯅ ꯄꯨꯝꯅꯃꯛꯇ ꯌꯣꯟꯅꯕ ꯍꯣꯏ ꯏꯅꯝꯃ ꯏꯅꯝꯃꯒꯤ ꯏꯄꯥꯝꯗ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯀꯠꯄ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯇꯧꯅꯗꯕ꯭ꯔꯅꯦ ꯃꯁꯤ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯑꯩꯉꯣꯟꯗ ꯃꯔꯩꯒ ꯌꯦꯠꯂꯗꯅ ꯅꯪꯅ ꯌꯥꯝꯅ ꯀꯠꯅꯤꯡꯂꯤꯕ ꯍꯩꯁꯣꯏꯁꯦ ꯀꯠꯄ ꯐꯪꯕ꯭ꯔ ꯌꯦꯡꯉꯨꯁꯤ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯆꯕꯦꯠ ꯅꯦꯛꯈꯥꯏꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯦꯛꯇ ꯍꯣꯠꯆꯤꯜꯂꯤ ꯁꯛꯍꯦꯟꯕꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏꯅꯤꯒꯤ ꯊꯃꯣꯏ ꯄꯥꯈꯠꯂꯤ ꯈꯣꯝꯕꯅ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯆꯤꯡꯊꯩ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯁꯥꯕꯨ ꯀꯟꯅ ꯁꯦꯠ ꯊꯥꯏ ꯑꯗꯨꯒ ꯍꯥꯏ ꯅꯪꯁꯨ ꯅꯤꯡꯉꯣꯜ ꯑꯃꯅꯤꯅꯦ ꯍꯧꯖꯤꯛꯅ ꯌꯨꯝ ꯑꯁꯤꯒꯤꯃꯨꯛ ꯅꯪꯁꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨ ꯂꯩꯔꯝꯂꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯅꯪ ꯂꯩꯔꯒꯅꯨ ꯂꯩꯃꯍꯜꯁꯨ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ ꯏꯃꯥ
ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯐꯠꯇꯦꯅꯦ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯌꯦꯡꯕꯅꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯐꯔꯛꯀꯗ꯭ꯔꯥ ꯅꯤꯡꯕꯅꯤ ꯐꯔꯣꯏ ꯃꯍꯥꯛ ꯁꯨꯡꯐ ꯐꯔꯣꯏ ꯄꯨꯝꯅꯃꯛ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯌꯥꯕ ꯉꯥꯛꯇꯅꯤꯅꯦ ꯃꯥ ꯊꯥꯖꯗ꯭ꯔꯦ ꯃꯄꯥꯜ ꯊꯣꯡꯗ ꯃꯤ ꯃꯥꯟꯖꯕ ꯈꯛꯇꯅꯤ ꯃꯤ ꯑꯃꯒꯤ ꯋꯥꯈꯜ ꯃꯉꯣꯟꯗ ꯂꯩꯇꯦ ꯂꯥꯡꯂꯦꯟꯅ ꯃꯅꯝꯃꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯅꯝꯃ ꯑꯩꯈꯣꯏꯗꯤ ꯅꯪꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯅꯣꯡꯃ ꯐꯥꯗꯣꯛ ꯂꯥꯛꯄꯗ ꯁꯥꯒꯩ ꯑꯃꯗꯒꯤ ꯑꯣꯡꯂꯛꯄꯤ ꯃꯅꯝꯃꯁꯤꯡꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯕꯤꯕꯗꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯥꯝꯃꯤ ꯉꯁꯤ ꯐꯥꯎꯕ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯌꯨꯝꯕꯥꯂꯣꯟ ꯍꯥꯏꯕꯁꯦ ꯇꯨꯔꯦꯜꯒꯤ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯂꯤꯕꯅꯤꯅꯦ ꯑꯣꯟꯊꯣꯛꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅ ꯄꯨꯛꯆꯦꯜ ꯐꯔꯤꯕ ꯃꯈꯩ ꯏꯃꯨꯡ ꯑꯗꯣ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯒꯗꯕꯅꯤꯅꯦ ꯃꯧ ꯍꯥꯏꯕꯁꯤ ꯋꯥꯍꯟꯊꯣꯛ ꯌꯥꯝꯅ ꯌꯥꯝꯃꯤ ꯏ ꯄꯨꯝꯅꯃꯛꯄꯨ ꯂꯪꯂꯥ ꯑꯃꯗ ꯄꯨꯟꯅ ꯂꯦꯡꯕ ꯉꯝꯒꯗꯕꯅꯤ ꯁꯛꯍꯦꯟꯕꯤꯅꯁꯨ ꯏꯅꯝꯃ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯅꯤ ꯅꯈꯥ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯁꯣꯏꯕꯗꯁꯨ ꯏꯅꯝꯃꯅ ꯁꯦꯝꯗꯣꯛꯄꯤꯌꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯁꯤꯒꯤ ꯃꯅꯤꯡꯗꯤ ꯃꯆꯥ ꯃꯃꯧ ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯆꯪꯗꯅ ꯑꯃꯨꯛꯇ ꯊꯨꯡꯍꯟꯁꯤꯕ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯄꯤꯔꯛꯄ ꯏꯃꯥꯅꯤ ꯈꯣꯝꯕꯅ ꯑꯃꯨꯛ ꯑꯔꯨꯕꯤ ꯉꯁꯤ ꯑꯁꯦ ꯂꯥꯡꯕꯟꯒꯤ 15 ꯄꯥꯟꯕ ꯊꯥꯅꯤꯜ ꯅꯨꯃꯤꯠꯅꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯩꯁꯨꯡ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯀꯠꯄ ꯉꯝꯒꯗꯕꯅꯤ ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯥꯡꯕꯟ ꯊꯥꯒꯤ ꯍꯩꯁꯣꯏ ꯑꯁꯦ ꯇꯝꯗꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏꯅ ꯀꯔꯤ ꯆꯥꯒꯅꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯊꯥꯈꯥꯏ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯏꯕꯪꯗ ꯀꯨꯝꯊꯔꯛꯀꯅꯤ ꯃꯁꯨꯡ ꯂꯦꯡꯃꯥꯟꯅꯕ ꯀꯌꯥꯒꯤꯅꯅꯦ ꯍꯩꯁꯣꯏ ꯇꯝꯂꯒ ꯃꯈꯣꯏꯒꯤꯅ ꯇꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯗꯤ ꯀꯔꯤ ꯆꯥꯒꯅꯤ ꯑꯔꯨꯕꯤ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯇꯥꯔꯣꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯏꯪ ꯇꯞꯄ ꯐꯖꯕ ꯋꯥꯍꯩ ꯀꯌꯥꯁꯤ ꯇꯥꯔꯨꯕꯗ ꯑꯔꯨꯕꯤ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯃꯈꯣꯡꯗ ꯀꯣꯟꯗꯨꯅ ꯏꯃꯥ ꯅꯃꯧ ꯂꯥꯟꯖꯔꯤ ꯑꯄꯪꯕꯤ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯕ ꯏꯃꯥ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯨ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯧꯒꯠꯄꯤ ꯃꯆꯜ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯁꯛꯍꯦꯟꯕꯤ ꯂꯥꯡꯂꯦꯟ ꯏꯅꯝꯃ ꯇꯁꯦꯡꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯏꯅꯝꯃ ꯃꯈꯣꯏ ꯇꯥꯁꯧ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯏꯔꯥꯜꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯇꯨꯡꯗ ꯑꯩ ꯑꯁꯤꯒꯨꯝꯅ ꯐꯠꯇꯕ ꯊꯕꯛ ꯈꯛ ꯇꯧꯔꯔꯣꯏ ꯐꯠꯇꯕ ꯋꯥꯈꯜ ꯑꯩ ꯈꯛ ꯈꯜꯂꯔꯣꯏ ꯑꯔꯨꯕꯤ ꯑꯁꯨꯝꯅ ꯑꯔꯨꯕꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯖꯕ ꯋꯥꯍꯩꯒꯤ ꯃꯄꯥꯜꯗꯒꯤ ꯋꯥꯈꯜ ꯇꯥꯔꯦ ꯑꯔꯨꯕꯤꯅ ꯃꯆꯜ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯁꯛꯍꯦꯟꯕꯤ ꯂꯥꯡꯂꯦꯟ ꯉꯁꯤꯒꯤ ꯍꯩꯁꯣꯏ ꯑꯁꯦ ꯑꯩ ꯁꯣꯏꯒꯦ ꯅꯈꯣꯏ ꯄꯣꯊꯥꯔꯣ ꯁꯛꯍꯦꯟꯕꯤꯅ ꯏꯅꯝꯃ ꯉꯁꯤ ꯇꯔꯄꯟ ꯍꯧꯕ ꯅꯨꯃꯤꯠꯅꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯃꯥꯅ ꯄꯨꯖꯔꯛꯄꯁꯤꯡ ꯑꯗꯨꯕꯨ ꯍꯩꯁꯣꯏ ꯁꯣꯏꯅꯩ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯁꯣꯏꯅꯩ ꯍꯌꯦꯡꯗꯒꯤ ꯏꯅꯝꯃꯅ ꯑꯣꯏꯅꯃꯛ ꯇꯧꯕꯤꯌꯨ ꯑꯔꯨꯕꯤꯅ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯅꯃꯧ ꯑꯩꯁꯨ ꯏꯄꯥꯝ ꯂꯝꯗꯝꯗ ꯂꯥꯡꯕꯟꯒꯤ ꯍꯩꯁꯣꯏ ꯇꯝꯕ ꯆꯠꯆꯒꯦꯅ ꯆꯠꯂꯨ ꯏꯃꯧꯁꯤꯗꯤ ꯑꯔꯨꯕꯤ ꯆꯥꯛꯈꯨꯝꯗ ꯊꯨꯅ ꯆꯪꯉꯤ ꯃꯅꯦꯝꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛ ꯂꯩꯔꯤꯕ ꯀꯣꯝꯄꯥꯛ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯑꯁꯦꯝꯕ ꯉꯥꯗꯨ ꯈꯣꯡꯕꯥꯜꯗ ꯂꯣꯏꯅ ꯍꯨꯟꯗꯣꯛꯈ꯭ꯔꯦ ꯅꯤꯡꯉꯣꯜꯁꯤꯡꯅ ꯁꯣꯏꯕ ꯍꯩꯁꯣꯏ ꯑꯗꯨꯁꯨ ꯈꯣꯝꯕꯅ ꯐꯖꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯠꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯑꯔꯨꯕꯤꯅ ꯃꯊꯦꯜ ꯁꯨꯅ ꯂꯥꯡꯂꯤ ꯂꯥꯂꯥꯇꯣꯟ ꯑꯃꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯀꯨꯒꯤ ꯆꯔꯥ ꯇꯝꯅꯕ ꯁꯦꯝꯂꯤ ꯃꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯆꯥ ꯃꯃꯧ ꯑꯣꯏꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯄꯨꯟꯅ ꯃꯥꯂꯦꯝ ꯂꯩꯗ ꯈꯨꯎꯠꯇ ꯃꯈꯨꯠ ꯑꯅꯤꯅ ꯈꯣꯏꯗꯧꯈꯥꯗ ꯊꯝꯗꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕ ꯈꯨꯔꯨꯝꯖꯔꯝꯃꯤ